Hello mayam, good morning. Mayam ayukta asangba yengbase nungaitra. Ado aigi ngasi vlog se Biswanath yauraga ahanba vlog oidoini ko. Vlog se nini humne di laurudre isa su khitang nungaitadana. Ado weather se su tum hawgalakpada nong se churi tauna leiramme ko. Tumba nungaiba weather ni do isu angang school chattori. Do isu yoga kari kra tawdoini na tumba di yadre. Jemu ya magi awa fadigom se nungai tabna lore ina lakpada siramme ko ising haiba lepa yade na madi enam sisu tawise mu amakhakti hingammi tabse amadi sidaramme ko kaigino khangde ising se haiba watpa yade moise atoningok sidi tawise mu loi sida leiramme phaja horabani lahamu sinane pot thaba talle ko momu yum chatpa sida loina siraga leiramme posei thaba singse wakhal nungai te sumaina tawraga ado ese yoga tauge na phakka thari ko yoga mat ka se thari ni yoga online da tawdoi ne ba ko ado matam ngai rami ne ba pung 3 tagi hori ne ba ko gi yoga se kuina sule pure puja gi diwali gi adu loiraga aise like kuram kulam loiraga dia gi mo breakfast pi de ge aina tawini se sangom se pithak e ko sida lakpo dai di kharani di pithau dare doctor na pithak kanu aina sangom natragadi kaisum su laite mana ayuk se kaisum su chaning de tawriba masu kharani se tumba se theng na yumda di hawgalabane sida hawgatningdre tawrise sina muk dia papa gi ni mem ma se oats ka chia sis kai gra tingi ne ba dry fruits ka nungdang de tingamaga lapoi ma hapchalle ado ma se class se theng laiyeba ko handak se aduduna dum lama suaina diagi tan se makaka pire mangonda dum baro makhai ga tasaladi lamai na ko poche chafam du jam leitaba pon ngatani na duga diagi tiffin sem ge meam diagi tiffin se ngasi di dum matan chu ani khak cha ngare aduna dum samaina pire fruits ngata do ma se mingonda khaibo ga ma pijeram doini ko mai tiffin se puba khudingi ne mi na sa haure tai mai tiffin se ma sana dagi tawini ba magi se tiffin do probably saladi sana ba phangani dana nahak adugi kenoda chalamdai gi lai khuramu aina launa rini ase chaning dare ma su school je kharani lep pu basida ko angang di lepa ya de dana moidi tande mandi ne ba yuk sida tawrise oisong mong ni angang sing se mem chakhalaga mobile je jenga ga sum mong ni tawrise do mem nungsa se sarak toira khanbani ba ko nungsa se adum sarak tare aina phi suga da basu khara leiriba jumdagi lakpagi phi sing se suba loidri ba ko do mem ai si se koli hawai thage na tawrubani ko do koli hawai do thadre se ma akta gari leini haire mai side ki mai ge ni na duna mai se gere sa dori ni su hai sa da basu jai hai duna thadre dum tandana papa gi bade dei theng ni hai khambra mem dana kana ai ni papa thengali da mama thengali da papa na natra machin thi ba yade cha bye bye aigi hingol se mayam yadre ko leiramdare ne ngasi di aina lahan fadigom hulambado hawjik pa hawrakte fadigom se ado aina keno tawi ngarang la kupodo lawthoye ba ko la kupase lawthoga la sigi manungda leiramba tharoi myam sidi loire dana sina matar runi myam ai thomta sabai oni ko khajam ne na hungi do hawrakpadi khatang hawre do si chabadi oni ai mathomta gi ya pa di cha de ba ko sinong phado irola ga chi chaning bai wani da yam hinjena chaba budi na chajadi ba ilau pambi phajana hawre sida kara thabado siga su thabani sisi amakha hawre amka hawdri ani kha thaba namungarang thabak subun pam lai dugaina se koli wai thage khara saina tawhallammi fan from thita oi su thage na ko pambi manga tara tang hawre su chaba oi dana iron bata chara su
ꯃꯄꯥ ꯃꯆꯥ ꯆꯠꯈꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯆꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯇꯦꯕꯜꯒꯁꯦ ꯄꯨꯡꯆꯥꯏꯅꯤ ꯃꯄꯥ ꯃꯆꯥꯅ ꯆꯠꯂꯝꯗꯥꯏꯗ ꯆꯈꯥꯏꯔꯤꯁꯦꯀꯣ ꯐꯖ ꯆꯈꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯂꯥꯡꯕꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯂꯥꯕꯤ ꯂꯣꯏꯁꯤꯜꯂ ꯊꯝꯃꯝꯃꯦꯀꯣ ꯑꯆꯥꯏ ꯑꯔꯥꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜ ꯂꯣꯏꯔꯒ ꯎꯁꯣꯏ ꯈꯤꯇꯪ ꯂꯩꯕ ꯅꯍꯥꯟꯃꯨꯛ ꯊꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯊꯨꯝ ꯈꯇꯪ ꯍꯥꯞꯄꯒ ꯇꯤꯡꯉꯦ ꯈꯤꯇꯪ ꯏꯔꯣꯜꯂꯒꯦ ꯍꯥꯏꯅ ꯑꯣꯔꯍꯣꯟ ꯇꯤꯡꯉꯦꯕ ꯃꯣꯁꯣꯔꯤꯗꯨꯗꯤ ꯆꯥꯗ꯭ꯔꯦꯀꯣ ꯏꯁꯥꯁꯦ ꯆꯤꯅꯤꯗꯦ ꯀꯩꯗꯒꯤ ꯄꯪꯆꯥꯗ ꯆꯥꯁꯟꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯗ ꯑꯣꯏꯅ ꯑꯣꯔꯣꯟꯒ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ ꯃꯣꯁꯣꯔꯤ ꯆꯥꯔꯔꯣꯏꯒꯦ ꯍꯥꯏꯅ ꯑꯣꯔꯣꯟꯁꯦ ꯇꯤꯡꯉꯦ ꯑꯗꯨꯒ ꯍꯪꯒꯥꯝꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯪꯒꯥꯝꯁꯦ ꯗꯤꯌꯥ ꯄꯄꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯑꯗꯣ ꯁꯥꯔ ꯑꯣꯏꯔꯝꯃꯁꯨ ꯕꯖꯥꯔꯗ ꯂꯩꯔꯛꯄꯅꯤꯅ ꯅꯍꯥꯛ ꯇꯤꯡꯉꯤꯅꯦ ꯑꯩꯁꯦ ꯆꯥꯝꯊꯣꯛꯑꯒ ꯏꯁꯤꯡꯗ ꯑꯗꯨꯒ ꯁꯤꯡꯉꯥꯁꯤꯒ ꯊꯣꯡꯗꯣꯏꯅꯦ ꯔꯦꯗꯤ ꯇꯧꯅ ꯁꯨꯃꯥꯏꯅ ꯊꯅꯝꯕꯅꯦꯕꯀꯣ ꯉꯥꯁꯦ ꯊꯨꯝꯒ ꯌꯥꯏꯈꯪꯒ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯐꯤ ꯁꯨꯔꯨꯒꯦ ꯃꯌꯥꯝ ꯐꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯋꯦꯗꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗ ꯑꯁꯦ ꯉꯁꯥꯏ ꯑꯣꯏꯕ ꯋꯦꯗꯔꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯅꯨꯡꯁꯥꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯔꯦꯕ ꯎꯇꯤꯒ ꯆꯥꯔꯗꯤ ꯍꯥꯎꯒꯗꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯆꯥꯕ ꯈꯣꯠꯄꯁꯦ ꯌꯨꯝꯗ ꯆꯠꯂꯨꯕꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯄꯪꯆꯥꯗ ꯆꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯎꯇꯤꯗꯣ ꯑꯣꯏꯅ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯗꯔꯦ ꯁꯣꯗꯥꯗꯣ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯈꯔꯅꯤꯁꯦ ꯑꯗꯨꯝ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯋꯦꯗꯔꯁꯤꯗ ꯐꯤꯁꯨ ꯁꯨꯗꯕ ꯌꯥꯗ꯭ꯔꯕ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯐꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯁꯨꯗꯣꯛꯇ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯇꯧꯔꯤ ꯋꯦꯗꯔꯁꯤꯅ ꯈꯪꯗꯔꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯃꯁꯛꯁꯦ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯃꯨ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯂꯥꯛꯄꯒ ꯑꯔꯨꯝ ꯍꯧꯖꯤꯜꯂꯦꯀꯣ ꯃꯌꯥꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯂꯣꯛ ꯊꯨꯡꯅ ꯑꯔꯨꯝ ꯍꯧꯔꯛꯏꯕꯀꯣ ꯑꯗꯨꯅ ꯏꯁꯥꯁꯦ ꯀꯩꯁꯨꯝ ꯇꯧꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯗꯣ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯅꯝꯐꯨꯗ ꯑꯗꯨꯝ ꯃꯇꯝ ꯅꯥꯏꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯔꯨꯝꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯧꯔꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯒꯨꯂꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯃꯅꯨꯡꯗ ꯇꯨ ꯈꯦꯎ ꯆꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯇꯧꯋꯤꯗꯣ ꯑꯗꯣ ꯁꯣꯔꯒ ꯊꯕꯦ ꯍꯣꯜꯂꯦ ꯔꯗꯤꯌꯥ ꯄꯄꯥꯁꯨ ꯍꯟꯗꯛꯁꯦ ꯊꯕꯛꯁꯦ ꯀꯜꯂꯤꯕ ꯃꯥꯁꯦ ꯈꯥ ꯀꯨꯏꯅ ꯂꯤꯞꯇ ꯂꯩꯔꯨꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯣꯏꯁꯤꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯗꯦ ꯍꯣꯂꯤꯗꯦꯗꯣ ꯑꯗꯨꯗꯩꯗꯤ ꯗꯤꯋꯥꯂꯤꯁꯨ ꯑꯣꯏꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ 10 days ꯍꯦꯟꯅ ꯌꯨꯝꯗ ꯂꯩꯔꯨꯔꯦꯗꯣ ꯃꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ ꯂꯤꯞꯇ ꯂꯩꯅꯀꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯦꯇꯔꯅꯤꯇꯤ ꯂꯤꯞꯇ ꯑꯗꯨꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯣ ꯊꯕꯛ ꯀꯜꯂꯤꯕꯅꯦ ꯑꯗꯨꯅ ꯃꯥꯁꯨ ꯀꯩꯁꯨꯝ ꯌꯥꯎꯕꯤꯕ ꯉꯝꯗ꯭ꯔꯦ ꯂꯦꯞꯄꯨꯕꯒꯤ ꯃꯥꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯀ꯭ꯂꯥꯁ 3ꯒ ꯂꯧꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯂꯥꯛꯑꯒ ꯃꯈꯣꯟꯒ ꯇꯥꯏ ꯋꯥꯃꯟꯒꯤꯅꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯕꯗꯨꯗ ꯑꯗꯨ ꯅꯨꯡꯊꯤꯟꯃꯨꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯅ ꯊꯕꯛꯇꯣ ꯑꯝꯇ ꯁꯪꯗꯅ ꯀꯩꯝ ꯌꯥꯎꯕꯤꯕ ꯉꯝꯗꯔꯦꯕ ꯃꯥꯁꯨ ꯑꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯕꯤ ꯊꯥꯔꯛꯏꯌꯦꯕꯀꯣ ꯊꯤꯔꯒ ꯀꯣꯂꯦꯖꯇꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯁꯨꯍꯜꯂꯝꯃꯦ ꯃꯣꯏꯅ ꯁꯨꯔꯒ ꯀꯔꯤꯅꯣ ꯌꯨꯝ ꯃꯆꯥꯁꯤꯗ ꯃꯣꯏꯅ ꯁꯨꯗꯣꯔꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯆꯥ ꯂꯣꯏꯕꯒ ꯀꯣꯟꯗꯣ ꯐꯦꯡꯗꯣꯛꯅꯤꯡꯉꯤ ꯀꯣꯟꯗꯣ ꯊꯝꯅꯤꯡꯗꯦ ꯔꯨꯝ ꯃꯆꯥꯅꯤꯅ ꯃꯅꯝ ꯀꯔꯤ ꯀꯣꯟ ꯍꯦꯛꯇ ꯐꯨꯗꯣꯛꯏꯑꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯐꯦꯡꯗꯣꯛꯑꯦ ꯑꯗꯨꯏ ꯆꯥ ꯊꯛ ꯂꯣꯏꯅꯤ ꯑꯗꯨꯝ ꯐꯦꯡꯗꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯉꯥꯏꯕꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦꯕ ꯌꯨꯝꯗꯣ ꯏꯠꯈꯣꯂꯥꯗꯗꯤ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣই ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦ ꯆꯥꯔꯒ ꯅꯣꯡꯉꯥꯜ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒ ꯐꯦꯡꯅꯕꯅꯦꯅ ꯑꯗꯨꯅ ꯌꯨꯝꯗꯣ ꯆꯥꯎꯕꯅꯤꯅ ꯂꯨꯈꯥꯛ ꯊꯝꯐꯝꯒꯤꯗꯅ ꯇꯣꯉꯥꯟꯅ ꯖꯒꯥ ꯑꯃꯗꯣ ꯅꯥꯏꯅ ꯂꯩꯈꯤꯕꯅꯤꯅ ꯐꯩꯌꯦꯕ ꯁꯤꯗꯅ ꯑꯃꯨꯛ ꯅꯠꯇꯦ ꯔꯨꯝ ꯃꯆꯥ ꯑꯃ ꯑꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯨꯈꯥꯛꯃꯨꯛ ꯀꯩꯃꯨꯛ ꯂꯩꯁꯜꯂ ꯃꯅꯝꯗꯣ ꯅꯝꯃꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯑꯗꯨꯝ ꯄꯣꯊꯥ ꯑꯗꯨꯝ ꯇꯧꯔꯦ ꯃꯥꯅ ꯉꯥꯡꯉꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯥ ꯍꯦꯟꯖꯜꯂꯤꯅꯤ ꯑꯩꯅ ꯈꯪꯗꯦ ꯑꯗꯨꯁꯨ ꯇꯜꯂꯦ ꯑꯗꯨꯝ ꯑꯩꯅ ꯁꯨꯗꯣꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯛꯐꯝꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯃꯁꯛꯁꯦ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯃꯁꯛꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯝꯒꯁꯦ ꯍꯥꯠꯂꯛꯇꯕꯅꯤꯅꯤ ꯁꯝꯒꯁꯦ ꯍꯥꯠꯇꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯀꯣ ꯑꯩꯁꯦ ꯐꯔꯒ ꯑꯃꯨꯛ ꯐꯖꯔꯛꯄ ꯍꯥꯏꯗꯨꯅꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯣꯒꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦꯕꯀꯣ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯉꯒꯦ ꯄꯨꯡꯃꯨꯛ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯩꯔꯦꯕꯀꯣ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯍꯜꯂꯛꯄꯗ ꯄꯨꯡ 1ꯒ ꯇꯥꯕ ꯌꯥꯏ ꯉꯁꯤꯗꯤ ꯗꯤꯌꯥꯁꯨ 12:30ꯗꯕꯨꯗꯤ ꯂꯣꯏꯗꯣꯏꯅꯦꯕ ꯗꯤꯌꯥꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯗꯣ ꯃꯥ ꯄꯨꯡ 12:30ꯗꯩ ꯈꯤꯇꯪ ꯍꯦꯜꯂꯕ ꯃꯥꯒꯤ ꯀꯩꯅꯣ ꯂꯩ ꯌꯥꯏ ꯉꯁꯤꯁꯦ ꯃꯤꯇꯤꯡꯁꯨ ꯂꯩ ꯌꯥꯏꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅꯤ ꯌꯥꯏ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯔꯦꯗꯤꯁꯨ ꯑꯣꯏ ꯂꯩꯔꯕꯅꯤꯅ ꯀꯨꯏꯔꯔꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯂꯥꯛꯑꯦ ꯀꯟꯅ ꯑꯩꯅ ꯐꯤꯁꯨ ꯂꯣꯏꯔꯦ ꯃꯥ ꯉꯥꯛꯇꯪ ꯀ꯭ꯂꯥꯁ ꯐꯪꯕꯗ ꯐꯤ ꯁꯨꯕꯤꯅꯤ ꯑꯩ ꯂꯥꯛꯑꯦ ꯀꯟꯅ
kaisu natrasu afa sabiriba kaisu natrasu hanna yengbide oi ma thauri tatle thauri tatle janba chalo chalo ise maurage thauri se pangta tatale myam phibo baisa da su tatlai re midulina gi su tatli maram lai tabda la aga tai sam kaino nang lakhiroidro nang lakhiroidro kaigi ai pung ama gi ga loire ne gei lak meeting choli bo diswa stop gari phai cha ho ha chak jang na loi wai na loi sale du wai na kaino dan tiffin mi ngon pijara mi ro na tay na hashe ay left to cook amachare ay orange free cook amachare do diagi fena mana hali papi yo ay na mama pijara do hare pijara mena kedoro ke do chalo chalo singa tai song la mi dulinas na mangonda la uai na haira mi tuka mama ta cha na chani song ai na ngabungi le mana fruit che tai song auntie ko ay mari da darai ke kadi darai gya nang darai ra ma khang de ba डर गई हो गई क्या सिंगांग ना खीर जानिंग है ना कन्ना खीर हो रही है करना है क्या पहले कैरामलाइज कर लेंगे क्या कैरामलाइज कर लेंगे इसको मैं खीर से मऊंग अपनी तवी से चेंग से लोग हापोगा हापी भी संगोम जगह मुझे जो हाथ चावल लाए करी नो खांगे ऐसे हम जब अपने गोविंदो बुकटुरा खांगे मुझे चेंग से जांग के सुलो सले में हम सकती खजते को मनम दी साथी ने नुसीरे मसक खजद्री से न कई गिनो है बदा मसला सु खतंग चमन चारे को खोइसे अदुगा केनो तोबा मोरो सुबह हापते बको मोरो गते पता खाइरेगा हापिने बा masakti thire to manam di sathine nusire mapan da lei ba manam wa laure manam na bong laure hai do wa laure hai do ra khande myam khoi gi mitei ron se khara su myam hai dong khangre da hai do ai sak se loire myam thida usoi ron ba do lai re moro khatang sa halap ta ni ko pose du ham su yam dra bani na दुगा थबी अमा चिकनबा लैरे मिदुलिना दा सु खरा पीगरे बको मा इरोलिंग आइदा लाए मा सु चानिंग आइ मनम से ताबदा लमा ओना खरा पीगरे तोनिंग गोग नि को मैम मथक त चाइरि से खतंग खक चाइरि नि लैते बदाम न मना नि खतनी अदुगा सिदंग मा मे खुना लोइरे एक सेंगदरे कैमरा का अदुदा सिदा nga thongba do लैरे इंगा थोंबा से मैम मसक त बुथिरंग मनि को कैमरा द रियल दि मनम खुनुंग सियमनि फदिगोम खतंग चाइरदि हावबे हेनगदनि अदो फदिगोम दो फंगक्तरे आए इनि मपा लाकपा ngai गिगे लागा पुन्ना चारनि चाकसु अनि नै थोंगसे दियागिना लोकल सेंग अकोइगिना चुमनेगी सेंग दो वेदर से पूरा मई तारे है हाव चाब दिनगी वेदर ओइदे को नोंग सा फजना चुथरे लाइना फदिगोम हुनबा हावदि हावरक्तोबा खंगे नोंसिना तिलौ सिदि हावरेयाबा फदिगोम से रो सिजन गरे हावरक्तरे इना लाखलमबदु सि लौथोखरे किसिम सु काना देना हावरद्रा खंगे नोंग चुबसिदा दा चुरे नोंग से दिया की संधागी अचापोट मैम दिया से सिंगांसिना हई पामबसे करिमाई तौदोइनो खंदेबो साथीना पामग्रबा माना हईरा गसे मौसुमी गसे मफुमनी फानिंग फमांग चाथोकते तवे प्रथमता एप्पल गसे हई चाबै दमंगते ngangnabei मथौ तादे मा हई पामी मा अचौबसे नोंमगी अममम चाइ मथोमतना से अंगुर मुबी चागे काइना तौसियोंबा माना चागे आइदो मपादी टाउन चटपा संहौद्रबा मिदुलिनाना लैबिरेइनि से माना चागे हाइमनगिना चुप्पो लेंगेने अमतंग मिहोन अमता जेंगहलुने तैसो हाउब्रा दामना हाविया ना हईसे दाम हाउब्रा फरे चारो को अंगुर गा नंगी सिगी ऑरेंज सिगा करमना हाउया अनि मा हाविया
ꯐꯔꯦ ꯐꯔꯦ ꯆꯥ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯃꯤꯗꯨꯂꯤꯅꯥꯁꯤꯅ ꯀꯧꯔꯛꯅ ꯏꯃꯥ ꯏꯆꯥ ꯆꯠꯂꯨꯔꯦ ꯀꯧꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯁꯦ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯀꯤ ꯃꯥꯒꯤ HODꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯂꯨꯍꯣꯡꯗ꯭ꯔꯣꯕ ꯑꯗꯣ ꯃꯣꯏꯕꯥꯅꯤꯅ ꯄꯔꯤꯁꯃꯤꯇꯥꯒ ꯃꯥꯒꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯕ꯭ꯔꯥꯏꯠ ꯇꯨ ꯕꯤ ꯄꯤꯔꯤꯕ ꯑꯗꯣ ꯀꯧꯔꯦ ꯗꯤꯌꯥꯒꯩꯒꯁꯨ ꯗꯤꯌꯥꯁꯦ ꯍꯥꯄꯦꯟ ꯁꯦꯠꯂ ꯆꯠꯂꯤꯅꯤꯀꯣ ꯑꯀꯣꯝꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯁꯦ ꯎꯕꯗ ꯃꯥꯁꯨ ꯗ꯭ꯔꯦꯁꯀꯁꯦ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯏꯅꯤ ꯃꯣꯏꯒ ꯃꯥꯟꯅꯅꯕ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯈ꯭ꯔꯦꯕ ꯃꯥꯗꯤ ꯀꯦꯛꯀ ꯀꯛꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯂꯥꯏꯠꯀ ꯊꯥꯕꯁꯤꯒ ꯍꯔꯥꯎꯖꯕꯤ ꯍꯥꯏꯗꯣ ꯂꯣꯏꯈꯔꯦ ꯃꯥꯒꯤꯗꯤ ꯄꯨꯔꯥ ꯐꯣꯇꯣꯒ ꯇꯧꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ